ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯔ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯏꯁꯥꯃꯛꯇ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤ 4ꯅꯤ꯫ ꯑꯩꯅ ꯏꯇꯣꯟ ꯇꯣꯜꯂꯤ꯫ ꯑꯩꯒꯤ ꯏꯊꯛꯇ ꯗꯗꯥ ꯑꯅꯤ ꯏꯆꯦ ꯑꯃꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯒ ꯏꯃꯥꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯑꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯜꯂꯣ ꯍꯥꯏꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯗꯗꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ, "ꯏꯕꯨꯡꯉꯣ, ꯅꯆꯦꯁꯨ ꯅꯄꯥ ꯂꯩꯔꯤꯉꯩꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯖꯍꯧꯒꯗꯕꯗꯣ ꯉꯟꯇꯥꯅ ꯃꯌꯨꯝ ꯄꯥꯟꯊꯣꯛꯎꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯄꯥꯗꯣ ꯊꯕꯛ ꯁꯨꯅꯤꯡꯗꯦ, ꯅꯤꯁꯥ ꯆꯥꯏ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤ꯫ ꯅꯌꯥꯝꯕ ꯑꯅꯤꯁꯤꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯀꯌꯥ ꯌꯥꯎꯗꯦ꯫ ꯍꯣꯏ, ꯇꯧꯕꯇꯕꯨ ꯃꯈꯣꯏ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯖꯗ꯭ꯔꯕꯁꯨ ꯂꯦꯝꯅꯗꯤ ꯑꯃꯠꯇ ꯂꯩꯊꯣꯛꯇꯦ꯫ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯑꯃꯃꯝꯗꯤ ꯂꯣꯏꯅ ꯆꯠꯂꯤ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯍꯥꯏꯅꯤꯡꯕꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯏꯆꯥꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯖꯔꯛꯄꯅꯤ꯫ ꯅꯪ ꯅꯌꯥꯝꯕ ꯑꯅꯤꯁꯤꯗ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯒꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯏꯃꯥꯁꯨ ꯍꯥꯏꯕꯤꯒꯦ꯫ ꯌꯨꯝꯁꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯉꯥꯜ ꯋꯥꯡꯅ ꯂꯩꯕ ꯏꯆꯥ ꯑꯃꯠꯇ ꯌꯥꯎꯍꯟꯅꯤꯡꯉꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯇꯧꯕꯇꯕꯨ ꯗꯗꯥ ꯑꯅꯤꯁꯤꯗ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯀꯗ꯭ꯔꯥ ꯌꯥꯔꯛꯑꯣꯏꯗ꯭ꯔꯥ ꯃꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯅ ꯑꯩꯈꯣই ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯌꯨꯝꯗ ꯂꯩꯕ ꯅꯨꯃꯤꯠ ꯑꯃꯗ ꯗꯗꯥ ꯑꯅꯤꯗ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯇꯥꯡꯗ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯗꯥ ꯑꯅꯤꯅꯁꯨ ꯏꯃꯥꯗ ꯐꯥꯒꯤ ꯇꯧꯔꯒ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯏꯃꯥ, ꯅꯃꯧ ꯅꯨꯄꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅꯁꯨ ꯅꯣꯝꯃꯤꯁꯦ ꯁꯨꯔꯦꯁꯇ ꯂꯣꯏꯅ ꯍꯩꯗꯍꯧꯔꯒꯦ꯫ ꯑꯗꯣ ꯍꯌꯦꯡ ꯅꯃꯧ ꯂꯥꯛꯑꯒ ꯂꯤꯂꯥ ꯗ꯭ꯔꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦꯀꯣ" ꯍꯥꯏꯗꯨꯅ ꯗꯗꯥ ꯑꯅꯤꯅ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯅꯕ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩ ꯗꯗꯥ ꯌꯥꯏꯃꯒ ꯏꯝꯐꯥꯜꯗ ꯆꯠꯇꯨꯅ ꯑꯩꯅ ꯇꯝꯕ ꯅꯨꯡꯉꯥꯏꯒꯗꯕ ꯀꯣꯂꯦꯖ ꯑꯃ ꯈꯜꯂꯒ ꯃꯤꯡ ꯆꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯀꯣꯂꯦꯖꯇ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯛ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯩꯉꯣꯟꯗ ꯐꯔꯛ ꯇꯥꯕ ꯑꯃ ꯂꯥꯛꯈꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯗꯗꯥ ꯌꯥꯏꯃꯁꯤ ꯒꯥꯔꯤ ꯇꯥꯇꯥ ꯗ꯭ꯔꯥꯏꯚꯔꯅꯤ꯫ ꯗꯗꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯑꯩꯅ ꯏꯝꯐꯥꯜ ꯐꯥꯎ ꯌꯥꯎꯔꯒ ꯗꯗꯥꯅ ꯄꯣꯠ ꯆꯩ ꯃꯥꯟꯆꯥꯡ ꯆꯤꯡꯕ ꯑꯃꯨꯛ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯀꯣꯂꯦꯖꯇ ꯄꯨꯡ 9:30 ꯑꯗꯥꯏꯗ ꯆꯠꯄꯅꯤ꯫ ꯗꯗꯥ ꯌꯥꯏꯃꯗꯤ ꯄꯣꯠ ꯆꯩ ꯃꯥꯟꯆꯥꯡ ꯆꯤꯡꯅꯕ ꯌꯥꯝꯅ ꯂꯩꯔꯒꯗꯤ ꯉꯟꯇꯥꯅ ꯆꯥꯛ ꯆꯥꯗꯅ ꯆꯠꯄꯁꯨ ꯍꯦꯛꯇ ꯌꯥꯎꯏ꯫ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯃ ꯂꯥꯛꯈꯤ꯫ ꯀꯣꯂꯦꯖꯁꯨ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ 2ꯔꯛꯇꯪ ꯆꯠꯂꯛꯈꯤ꯫ ꯃꯗꯨꯅ ꯑꯩ ꯏꯝꯐꯥꯜꯗ ꯚꯔꯥ ꯀꯥ ꯑꯍꯥꯡꯕ ꯑꯃ ꯗꯗꯥ ꯌꯥꯏꯃꯗ ꯊꯤꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯗꯗꯥꯅꯁꯨ ꯃꯗꯨꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯚꯔꯥ ꯀꯥ ꯑꯍꯥꯡꯕ ꯑꯃ ꯑꯩꯒꯤꯗꯃꯛꯇ ꯊꯤꯗꯨꯅ ꯐꯪꯉꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯃꯥꯒ ꯗꯗꯥ ꯌꯥꯏꯃꯒꯅ ꯑꯩꯕꯨ ꯑꯩꯅ ꯂꯩꯒꯗꯕ ꯌꯨꯝ ꯚꯔꯥ ꯑꯗꯨꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯏꯆꯤꯛ ꯆꯤꯛꯏ꯫ ꯏꯝꯐꯥꯜ ꯑꯣꯏꯖꯔꯕꯁꯨ ꯑꯩꯅ ꯂꯩꯒꯗꯕ ꯔꯦꯟ ꯃꯄꯨ ꯑꯗꯨꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ꯫ ꯑꯗꯨꯒ ꯏꯪꯈꯣꯜꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯣꯡꯉꯤ꯫ ꯅꯥꯛ ꯌꯦꯠꯇꯁꯨ ꯁꯝꯕꯟꯒꯨꯝꯕ ꯋꯥꯜꯒꯨꯝꯕ ꯑꯃꯠꯇ ꯈꯥꯖꯤꯟꯗꯦ꯫ ꯏꯐꯥꯠ ꯐꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯑꯩꯅ ꯂꯩꯒꯗꯕ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯑꯩꯅ ꯌꯨꯝꯗꯒꯤ ꯄꯨꯔꯛꯂꯤꯕ ꯑꯩꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯁꯤꯟꯗꯣꯛꯑꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯚꯔꯥ ꯑꯗꯨꯒꯤ ꯊꯪꯅꯕ ꯀꯥꯗꯒꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯈꯟꯅꯔꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯇꯧ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯍꯜ ꯑꯃ ꯂꯥꯛꯇꯨꯅ ꯈꯠꯅꯔꯤꯕ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯑꯊꯤꯕ ꯇꯥꯍꯩꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃ ꯉꯥꯡꯕ ꯆꯩꯕ ꯇꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯑꯍꯜ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯗꯗꯥ ꯌꯥꯏꯃꯗ ꯀꯧꯔꯝꯃꯤ꯫ "ꯑꯣ ꯏꯕꯨꯡꯉꯣ, ꯅꯣꯏ ꯂꯥꯛꯂꯕ꯭ꯔꯥ? ꯀꯔꯝꯕꯅꯣ ꯁꯤꯗ ꯂꯩꯗꯣꯔꯤꯁꯤ?" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯗꯗꯥꯅ ꯏꯃꯥꯗ, "ꯏꯃꯥ, ꯄꯥꯕꯨꯡꯁꯤꯅꯤ, ꯃꯐꯝꯁꯤꯒꯤ ꯌꯨꯝꯕꯨ ꯄꯥꯕꯨꯡ, ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥꯁꯤꯅꯤ ꯁꯤꯗ ꯂꯩꯗꯣꯔꯤꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯒ ꯗꯗꯥ ꯌꯥꯏꯃꯒ ꯌꯨꯝꯕꯨꯗꯨꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯤ꯫ ꯌꯨꯝꯕꯨ ꯑꯍꯜ ꯑꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯆꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯧꯕꯒꯤꯗꯤ ꯃꯐꯝ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ꯫ ꯌꯥꯝꯅꯁꯨ ꯆꯤꯛꯄꯅꯤ ꯃꯐꯝꯁꯤ꯫ ꯑꯁꯤꯗ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯗꯤ ꯏꯄꯥꯅ ꯃꯇꯝ ꯈꯔ ꯂꯩꯍꯜꯂꯒ ꯇꯥꯟꯊꯣꯛꯈ꯭ꯔꯗꯕꯅꯤ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯀꯥꯒꯤ ꯚꯔꯥ ꯄꯩꯁꯥꯁꯨ ꯊꯥ 4-5 ꯁꯨꯔꯦ ꯄꯤꯔꯛꯇꯕ꯫ ꯏꯆꯥ ꯍꯣꯏꯒꯨꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯉꯥꯛꯇ ꯏꯄꯥꯒꯤꯁꯤꯗ ꯊꯝꯃꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯈꯣꯏꯁꯨ ꯂꯩꯍꯧꯔꯣ, ꯏꯄꯥꯁꯨ ꯆꯠꯂꯒꯦ꯫ ꯅꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯏꯄꯥꯗ ꯍꯥꯏꯔꯛꯑꯣ" ꯍꯥꯏꯔꯝꯗꯨꯅ ꯑꯍꯜ ꯑꯗꯨ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯃꯥꯒ ꯗꯗꯥ ꯌꯥꯏꯃꯒꯁꯨ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯕꯤꯔꯝꯂꯒ ꯌꯨꯝꯗ ꯍꯟꯈꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯍꯤꯞꯊꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡ ꯃꯔꯨꯝꯗ
ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯒꯨꯝꯕ ꯑꯃ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏꯔꯝꯕ ꯑꯃ ꯑꯩꯅ ꯅꯥꯁꯣꯟꯅꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯩꯁꯨ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯉꯛ ꯉꯛꯅ ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯑꯩꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯅ ꯀꯟꯅ ꯏꯟꯁꯤꯜꯂꯛꯄꯒꯤ ꯃꯇꯧ ꯑꯃꯗ ꯏꯁꯥꯗ ꯏꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ? ꯃꯐꯝꯁꯤꯗ ꯀꯔꯤ ꯂꯩꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯑꯩꯁꯨ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯆꯥꯛ ꯊꯣꯡꯗꯕꯤꯗ ꯐꯃꯨꯡꯗ ꯐꯝꯃꯒ ꯋꯥꯈꯜ ꯃꯣꯟ ꯃꯣꯟ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯤꯑꯣꯏꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯀꯥꯗ ꯑꯀꯤꯕ ꯈꯔ ꯇꯧꯔꯛꯂꯦ꯫ ꯗꯗꯥ ꯌꯥꯏꯃꯗꯣ ꯍꯌꯦꯡꯃꯛ ꯑꯩꯕꯨ ꯃꯐꯝꯁꯤꯗꯒꯤ ꯂꯧꯕ ꯂꯥꯛꯑꯣꯅ ꯈꯔ ꯍꯥꯏꯕꯤꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅꯁꯨ ꯄꯥꯈꯠꯇꯨꯅ, "ꯏꯕꯨꯡꯉꯣ, ꯍꯌꯦꯡ ꯂꯥꯏꯔꯤ, ꯉꯁꯤ ꯍꯧꯖꯤꯛ ꯅꯌꯥꯝꯕ ꯊꯥꯔꯛꯀꯦ꯫ ꯆꯥꯛ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯅ ꯅꯪꯒꯤ ꯏꯌꯥꯔꯕꯦꯒ ꯃꯆꯥꯗꯨꯗ ꯈꯨꯖꯨ ꯂꯩꯈꯥꯝ ꯍꯥꯞꯈꯤꯕꯅꯤ, ꯃꯗꯨ ꯊꯥꯗꯣꯛꯎ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯐꯣꯟ ꯊꯝꯃꯒ ꯏꯃꯥꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯌꯥꯔꯕꯦꯒꯇ ꯍꯥꯞꯈꯤ ꯍꯥꯏꯕ ꯈꯨꯖꯨ ꯂꯩꯈꯥꯝꯗꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯧꯊꯣꯛꯑꯒ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯝꯕꯨꯗꯨꯒꯤ ꯄꯥꯕꯨꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ, "ꯀꯅꯥꯅꯣ? ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯔꯤꯗꯣ ꯌꯥꯝꯅ ꯊꯨꯅ ꯃꯨꯠꯊꯠꯂꯣ" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯏꯉꯛ ꯉꯛꯅ, "ꯄꯥꯕꯨꯡ, ꯅꯁꯥꯅ ꯊꯥꯖꯕꯅꯤ, ꯀꯩꯗꯧꯔꯒꯦ?" ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ, ꯃꯇꯨꯡ ꯃꯅꯥꯎ ꯃꯐꯝ ꯑꯁꯤꯗ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯕ ꯌꯥꯗꯦꯀꯣ" ꯍꯥꯏꯔꯝꯗꯨꯅ ꯑꯀꯣꯏꯕꯗ ꯀꯨꯌꯦꯡ ꯀꯨꯌꯦꯡ ꯌꯦꯡꯉꯝꯃꯒ ꯀꯨꯝꯊꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯑꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯁꯤꯒꯤ ꯌꯨꯝꯕꯨꯁꯤ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯕꯁꯤ ꯌꯥꯝꯅ ꯁꯥꯎꯕꯅꯤ, ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯊꯥꯖꯔꯨꯅꯨ, ꯅꯪꯕꯨ ꯌꯥꯝꯅ ꯀꯤꯔꯕꯣ" ꯍꯥꯏꯔꯝꯃꯒ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯝꯃꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯏꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯁꯨ ꯑꯩ ꯆꯥꯛ ꯑꯃꯠꯇ ꯆꯥꯗꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯐꯃꯨꯡꯗ ꯀꯤꯅ ꯀꯤꯅ ꯅꯣꯡꯉꯥꯟꯕ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯌꯨꯝꯒꯤ ꯃꯤ ꯍꯦꯛ ꯂꯥꯛꯄꯒ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯂꯦꯡ ꯑꯣꯏꯒꯗꯕ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯥ ꯑꯃ ꯕꯦꯒ ꯑꯃ ꯌꯥꯜꯂꯒ ꯑꯩꯒꯤ ꯀꯥꯗꯨ ꯂꯥꯜꯂꯒ ꯆꯠꯈꯤ꯫ ꯑꯩꯁꯨ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯈꯥꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯇꯥꯎ, ꯃꯇꯥꯎꯁꯨ ꯂꯩꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯍꯣꯏ, ꯑꯩ ꯁꯤꯗ ꯂꯩꯕꯅꯤ, ꯅꯪꯁꯨ ꯁꯤꯗ ꯂꯩꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ?" ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ, "ꯀꯨꯏꯗ꯭ꯔꯤꯗ, ꯑꯩꯗꯤ ꯉꯔꯥꯡꯇ ꯂꯥꯛꯄꯅꯤ, ꯑꯗꯨ ꯑꯩꯗꯤ ꯉꯁꯤ ꯌꯨꯝꯗ ꯍꯜꯂꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯁꯨ ꯉꯁꯤꯗ ꯂꯥꯛꯄꯅꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗꯤ ꯈꯔ ꯀꯨꯏꯔꯦ, ꯌꯨꯝꯗ ꯆꯠꯂꯨꯕꯅꯤ, ꯑꯩꯒ ꯂꯩꯃꯤꯟꯅꯁꯤ ꯀꯩꯅꯣ, ꯀꯩꯗꯧꯕꯒꯤ ꯍꯟꯗꯣꯔꯤꯅꯣ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯑꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩꯗ ꯗꯗꯥꯒ ꯏꯃꯥꯒꯁꯨ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯗꯥꯅ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯑꯩꯒꯤ ꯀꯥꯗ ꯀꯧꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯉꯝꯃꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯗ ꯉꯔꯥꯡꯒꯤ ꯀꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯇꯥꯎ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯗ, ꯑꯩꯁꯨ ꯁꯤꯗ ꯂꯩꯕ ꯊꯥ 6ꯃꯨꯛ ꯁꯨꯔꯦ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯇꯧꯗꯦ, ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯁꯤ, ꯅꯪ ꯀꯤꯔꯁꯨ ꯍꯟꯈ꯭ꯔꯅꯨ" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯉꯔꯥꯡꯒꯤꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕꯖꯥꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯉꯨꯕꯗꯗꯤ ꯏꯁꯥꯗꯗꯤ ꯇꯨ ꯆꯣꯡꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯗꯥ ꯌꯥꯏꯃꯅꯁꯨ ꯑꯩꯉꯣꯟꯗ, "ꯁꯨꯔꯦꯁ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯗ, ꯅꯍꯥꯟꯈꯩ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨꯗ ꯁꯨꯝ ꯂꯩꯕꯒꯤ ꯅꯪꯒꯤ ꯚꯥꯞꯅ ꯁꯥꯒꯠꯄ ꯑꯣꯏꯔꯤꯅꯤ, ꯍꯧꯖꯤꯛꯇꯤ ꯅꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩꯔꯦ, ꯅꯕꯥꯅꯤ ꯂꯩꯃꯤꯟꯅꯍꯧꯔꯒꯦꯔꯥ" ꯍꯪꯉꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯏꯃꯥꯅꯗꯤ, "ꯀꯤꯔꯗꯤ ꯂꯩꯔꯨꯔꯅꯨ, ꯌꯨꯝꯗ ꯍꯜꯂꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯑꯁꯨꯛ ꯋꯥꯅ ꯂꯥꯛꯑꯒ ꯑꯃꯨꯛ ꯍꯟꯕ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯂꯥꯛꯄꯁꯨ ꯉꯔꯥꯡꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤ, ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯒꯦ ꯈꯟꯗꯨꯅ ꯗꯗꯥꯒ ꯏꯃꯥꯒꯗ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯏ꯫ ꯑꯁꯨꯝꯅ ꯗꯗꯥꯒ ꯏꯃꯥꯒꯁꯨ ꯑꯩꯅ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕꯗꯒꯤ, "ꯐꯔꯦ ꯐꯔꯦ, ꯅꯕꯥꯅꯤ ꯐꯖꯅ ꯂꯩꯃꯤꯟꯅꯔꯣ" ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯗꯥꯒ ꯏꯃꯥꯒ ꯍꯦꯛ ꯆꯠꯈꯤꯕꯒ ꯌꯨꯝꯕꯨꯗꯨꯒꯤ ꯑꯍꯜ ꯑꯗꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯂꯥꯛꯑꯝꯃꯤꯗꯨ ꯀꯔꯤ ꯇꯧꯔꯒꯦ?" ꯍꯪꯉꯛꯈꯤ꯫ ꯑꯩꯁꯨ, "ꯄꯥꯕꯨꯡ, ꯀꯩꯁꯨ ꯇꯧꯗꯦ, ꯁꯨꯝ ꯄꯣꯠ ꯆꯩ ꯈꯔ ꯊꯤꯜꯂꯛꯑꯝꯕꯅꯤ" ꯈꯨꯝꯃꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ, "ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯅꯨꯄꯥ ꯃꯆꯥꯗꯤ ꯀꯤꯕ ꯍꯧꯅꯗꯦꯀꯣ, ꯀꯤꯗꯕ ꯇꯝꯃꯣ" ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩꯔꯕꯅꯤꯅ ꯑꯩꯁꯨ ꯀꯤꯕ ꯈꯔ ꯐꯔꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤꯗꯤ ꯏꯕꯥꯅꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯇꯨꯅ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯃꯦꯒꯥꯖꯤꯟ ꯑꯃ ꯄꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯐꯤꯕꯝ ꯀꯥꯏꯔꯕ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯐꯃꯨꯡ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯩꯅ ꯇꯨꯝꯃꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫
Madudagi aisu mikap khangthok thoraktuna isada suki matik kiram. Pung yengubadasu numidangi pung 12 makhai muk targa lerami. Numittumadi aisu kijaduna isa pumba phaidumna kupsallaga mit anisi usanba ngamdana lerami. Tanja aduda imanaba tribe nupa adugi kaagi thong adusu mapandagi miyoy amana thilakpagi makhol amasu aina tarami. Tawbadabu aidi kiduna phamungdagi kumtharamdi. Nungalaga ina imanaba aduda mataw ngarang numidang nangi kada miyoy amana thong thinbadu nang karimata tadabra hangam. Maduda imanaba adudi tumme karimata khangde hairaki. Maduda aisu wa makha taramdi. Hak leragadi dadana phone tawraktuna aingonda sumna hangaki. Suresh nang kai chaninge yela okla ama hairo. Ai huran imphal karakpada lebiramage. Nang bazar da ngairamu. Namanabaduga jaminaw hairaki. Maduda ina imanabaduda mataw akhoi dadana sa lebiramge hai. Nang kai chaninge hangam. Maduda imanabaduna aidi karimata chaningde. Khara leiraga yum halamdai da chachi hairaki. Adubo ina hera hawaiga kangsoiga da chabada ibani sirani. Horendi yenoina charasi. Ai dadada haikragi. Ibani horen thungminasiko haiduna bazarda ngaiduna dadada yel helami. Numitugi numidangda aina triben imanabadugi magi kada dadana leramba yena sembadu puraga magi da thong asi hairam. Matam maduda angakpa matauda imanabadu phuklong hawgalaktuna mataw sado aigi kada pusilakanu nangi kada thong si lao haiduna aigi kada changki. Aisu magi mataw aduda punganga asumna yena du thongba hek hawrakpada imanabadu mamitu kiruk aigi kage koibada kuyeng yengami. Aisu magi mataw aduda karino mati chingnarami. Adubo ikhang khangogdana aigi kagi thong adu miyoy amana mapandagi kanna namaki. Imanabadugi kadusu pochai langkai kokhaibagi makhon mayam amasu taraki. Maduda aisu kiduna bai kaino tawrisibu asibu karino hangami. Imanabaduna mo nangi sa thongbadu loisalo aduga serang amada hapsalaga mapan thongna uromda huntokro hairaki. Aisu aina thongiba yena du serang amada amata khaktana hanjalaga thongna adomda laktana huntoami. Ngahak lerega kaani da tawramba kiraba sabdra singa du phaki. Adubu ngahak pharamaga amuk hekta horaki. Akhoi kagi thongnaw miyoy amana ilakpa thilakpa kayasi tawraki. Ahinga dumadi ibani su kiduna aigi kada leram. Nonghe kanbaga aina aigi kagi thongado hangtu ubada yumbudugi ahalladu akhoi karumda munna yengduna leram. Masigi matung aisu hojikti wakhal ama laki. Aduga imanaba tribe nupa aduda aina sumna hangami. Mataw nang aingonda wa khara lole. Thodok sing asigi matangda nang hana khara khangba mali. Kaigino nang aingonda wa lole dubo. Asengba dum hairo. Mafam sida tawrisa karino haiduna aina mangonda hangami. Adubu kona thangdadi masu aingonda wari pumba tamthoraki. Bhai aisu mafam sida tawribasi karino haibadi chapchaba khangdi. Adubu nangna mafam asida ihan hana lakpada tawkiba dugumna aingonda su tawraki. Aduga ngarangi mataw adusu aingonda mamangda thengnakrabani. Sagumba thongbagi manam hek tabada akhoi kasi yamna tamnaban. Aisu itomda leiba kibagi nangonda wafam asi lotban. Ngarang na han yum chalubadusu thodo sigi matangda aigi yumda paw tamuban. Maduda ima babana tha pharaga mafamda sinto haireki. Mataw akhoina leiba kasing sigi marakta mi lekhidaba ka amadi yawba mali. Adu yumbu sina khoida haidokti. Ibani hojik kamdok sige hangaki. Asumna hojikte aisu wafam pumba khanglabanina dadaga imaga da wari pumba tamami. Madudagi dadaga imaga laaga tha phadrabasu yumbu aduda tha amagi paisa pithoami. Aduga mafam atopa ama dadana naungna muk thiraga imanabaduga iga mafam hongtoami. Masigi matung kona khoina paw nongnarakpada akhoina leramba ka singdugi marakta ka amada nupi ama thori yanduna siki hai. Nupi dasu yumbu dugi mari mata thongneisu hai. Thudo sigi matungdagi yum aduda tamnarakpadagi yumbuduna kiduna bara santokibani su hainaraki. Adubu hojikti wafam asi lekaigi miyoy singna khangnarakpadagi mafam adu mi leiba bara sanba thingjangkre su pawtai. Mayam ahambagi wari asi matang asaida loijari. Ani suba wari tentakpa wari amamuk mayamgi mafamda khudon tamjagi. Wari asi aina class 9 tamlikanda asengba thokiba wari amani. Aigi kakasi walking ayuk khudingi chali. Adubu nongmadi kakado ayuktagi walking chakraga pung tara pau yumda hanjalakide. Maduda imaga igana kakabu thiba chalam. Adubu kakadi akhoi khungi lerak mari phangba mafam amada mathanda leptuna leram. Maduda isu imada ima adagi se khoi kaka mal. Asida tumina leptuna leiri se kaidawrino haiduna imaga iga
ꯀꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯀꯥꯗꯤ ꯃꯆꯤꯟꯗ ꯆꯣꯏꯔꯣꯟ ꯂꯣꯟꯗꯨꯅ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯗꯤ ꯊꯪꯅꯕ ꯈꯨꯟꯁꯤꯗ ꯆꯥꯛꯁꯨ ꯆꯥꯔꯦ, ꯌꯥꯝꯅꯁꯨ ꯍꯥꯎꯏ, ꯑꯩꯒꯤ ꯋꯥꯔꯤꯁꯨ ꯌꯥꯝꯅ ꯁꯥꯔꯛꯏ ꯍꯥꯏꯗꯨꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯛꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ, ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯀꯀꯥꯗꯣ ꯏꯃꯥꯒ ꯑꯩꯒꯅ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯌꯧꯔꯁꯨ ꯀꯀꯥꯗꯤ ꯃꯆꯤꯟꯗ ꯆꯣꯏꯔꯣꯟ ꯂꯣꯟꯕꯗꯨ ꯐꯔꯝꯗꯦ꯫ ꯃꯗꯨꯗ ꯏꯃꯥꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯀꯀꯥꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯀꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯂꯩꯔꯝꯂꯒ ꯀꯀꯥꯗꯣ ꯃꯕꯨꯛ ꯀꯟꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯀꯀꯥꯒꯤ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯉꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡ ꯌꯦꯅꯈꯥ ꯌꯦꯅꯈꯣꯟ ꯃꯤ ꯑꯃꯅ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯟ ꯑꯁꯤꯒꯨꯝꯂꯕ ꯀꯤꯔꯕ ꯀꯌꯥ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯗ ꯑꯩꯅ "ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯀꯤꯖꯩ, ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯊꯋꯥꯏꯔꯣ?" ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅꯁꯨ "ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ, ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤ ꯐꯥꯎꯗꯤ ꯁꯨꯃꯥꯏꯅ ꯇꯧꯈꯤꯅꯤ, ꯅꯪ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ, ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯀꯥꯒꯤ ꯁꯣꯔꯥꯠꯁꯨ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯔꯥꯠ ꯂꯣꯏꯔꯁꯨ ꯇꯝꯅꯕꯗꯤ ꯐꯔꯝꯗꯦ꯫ ꯃꯗꯨꯗ ꯏꯃꯥꯅ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯌꯦꯡꯊꯣꯛꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯥꯟꯅ ꯇꯝꯅꯔꯝꯕꯁꯤꯡ ꯑꯗꯨ ꯈꯔꯗꯤ ꯐꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯔꯛ ꯃꯔꯛꯇ ꯍꯦꯛ ꯍꯦꯛꯇꯤ ꯃꯊꯤ ꯐꯣꯡꯏ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫